Manipur gi Erang da AHENBA MITYENG CHANGDUNA Waroisin Puraknaba Rashtrahit Sorvopari Sangathan na Leppa Leitana Hotnari Sangathan asigi Chief Advisor KSS Vakta Kumar amasung National President Sohan Giri na MP term Taretlak Oiraklaba Amadi Varat Rakshat Manski National President Oibatan Natana VCP gi National Election Committee gi members su Oiriba Satya Narayan Jatiaga Unaduna Manipur gi Erang asigi matangda wari sanakre ngasisu Union Minister Law and Justice Arjun Ram Meghwal ga Unaduna That Kunmathoi Suraba Manipur gi Erang gi maramda wari saduna Waroisin Puraknaba Hotnabada Mateng Pangbinaba Taksinki Hari Ningsingba Yabadi Rashtrahit Sorvopari Sangathan yauna tongan ba Hindu organization kayagi apunba kangbu amana Manipur da thokliba Erang asiga mari lenena Prime Minister Narendra Modi da memorandum pisin kiba laikrabani madugi matung Prime Minister Office tagi state government da hauzik oriba state asigi fibam gi matang da report piraknaba khangalakpasu laikrabani Haukiba November Kuntra da pisin kiba memorandum aduda Rashtrahit Sorvopari Sangathan gi founder president Sohan Giri na Prime Minister gi puning chingsiladuna Thakun Fazilaklaba Erang asida akanma mityeng sanghaudrabadi wathok asi India pumbada yaurakloi haingai leite Kuki terrorist singna crime gi thabak kaya chathabada natana thokliba Erang asi hena sauthoknaba China Pakistan Bangladesh Myanmar levak sing asidagi mioi kharana achakpa maidagi hebagi thawong chathari Amaromda kuki terrorist singna anti-national oiba thabakaya leptana chathari madugi manungda drone attack missile attack low kaina changlakpa sing leihanba drug ke lalol itik tauba mi faduna terrorist sing thadu haibagi demand tauba amadi maram chadana tokhaiba lenga ke demand sing asi tanduna lakli Oirakliba Fibam Singh asi yenglaga suspension of operation handokpa kuki narco terrorist singi mathakta surgical strike chathagadabani haiba wafam singh Prime Minister da pisin kiba memorandum adudasu yauki hari